ꯂꯩꯉꯥꯛ ꯀꯌꯥꯅꯕꯗꯒꯤ ꯑꯆꯨꯝꯒꯤ ꯊꯧꯃꯤ ꯃꯉꯥ ꯊꯥꯗꯣꯛꯈ꯭ꯔꯦ, ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ ꯑꯦꯗꯤꯁꯤ ꯕꯤꯜ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯕ ꯌꯥꯅꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀ ꯍꯤꯔꯝ ꯈꯔꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯕ ꯑꯆꯨꯝꯒꯤ ꯂꯨꯆꯤꯡꯕ ꯃꯉꯥ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯔꯝꯕ ꯃꯇꯝ ꯀꯛꯇꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯆꯨꯝ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦ ꯑꯃꯠꯇ ꯊꯥꯗꯣꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯂꯩꯉꯥꯛꯀꯤ MLA 8ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯑꯆꯨꯝ, ꯑꯟꯁꯝ ꯑꯃꯁꯨꯡ KSAꯒꯤ ꯃꯤꯑꯣꯏ 12ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯃꯒ ꯉꯔꯥꯡꯗꯒꯤ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ ꯃꯤꯅꯤꯁꯇꯔ ꯂꯦꯠ ꯄꯥꯎ ꯍꯥꯎꯀꯤꯞꯀꯤ ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯇꯥꯡꯀꯛ ꯑꯅꯤꯔꯛ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯉꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯁꯥꯅꯕꯗ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯑꯆꯨꯝꯒꯤ ꯊꯧꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯑꯆꯨꯝꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤꯕ ADC ꯕꯤꯜꯒꯤ ꯃꯇꯥꯡ ꯑꯗꯨ ꯍꯤꯜ ꯑꯦꯔꯤꯌꯥꯖ ꯀꯃꯤꯇꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛ ꯍꯣꯜꯗꯔꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯅꯧꯅ ꯔꯤꯀꯃꯦꯟꯗ ꯇꯧꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯈꯤ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯑꯆꯨꯝꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯞꯁꯟ ꯃꯥꯎꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯔꯝꯕ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯍꯟꯗꯣꯛꯈꯤꯕꯗꯒꯤ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯝꯕ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛꯁꯤꯡ ꯏꯝꯐꯥꯜ ꯇꯝꯅ ꯊꯧꯗꯣꯔꯛꯄ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫